मैम हंदक लाइबा थासे की कार्ड रीडिंग हाइपेटंग येंगमिनरसे को हाइदि कार्ड रीडिंग से कोइगी इपोक नुमितकी मतुंग इना येंगसे को हाइदि नुमाजिंग दोकाबले अपन दाइ तोरगा हाइदि अहांबा होबोदि नुमाजिंग दगी दुम होरसे को अदो नुमित तरेनी सिगी अममम दाइ तोलो थो येंगसे को अममम हाइबगी आथ्रदि केनो तोरको स्प्रेड तोरगा हाइदि कार्ड से ए मंगा मंगा हतों थोगा मंगा दुदई करी गाइडेंस लेगे तौगदबा तौरोइदबा हाइबा म लेनो को अदुगी मतंग दा हाइपे येंगसे अदुगा कनो तौबीबा यागनिको हाइदि पर्सनल कंसल्टेशंस की ओइना मखादा नंबर अमा हापचरमगे अदु दुम व्हाट्सएप मैसेज कुंबा कईगुंबा हाना तौबिरो को दुमाइना तो सिदगी को सिदगी 5 कार्ड्स खतंग लौथोसे को 1 2 3 4 5 को सिलेरे को कोई की कार्ड मंगा से अहंबा नुमाजिंगी ओइना को नुमाजिंगी ओइना लाइबा कार्ड से के कइनो येंगमिनरसे को हापेता हंदकी थासे हारसने को हंदकी थासे केनो गुम्बा तवो हाइदि लाई निंगबान हारसने को स्पिरिचुअल खतंग ओइबा म दरकार रोय को हाइदि स्पिरिचुअलिटी ओसिदा मीस लेनो हाइदि मेडिटेट तौरगा तव लेबगी टाइप तम ध्यान तौरगा लेसे हाइ तारे को से लेसे ध्यान तौरगा लेबा खोटपा दाइन तौ लेसे हाइ तारे को से लेसे खितंग हाइ तारे को आइसे लाई निंगदबा मीने काइना खलसेबा खतंग अदु तारगदि खरा निंगो को निंगबा हाइरगा साइ दुप कत खोपा अदु खतंग नते को मैनिफेस्टेशन गुम्बा तौबो ओइरो अमा ओइरो हाइदि मैनिफेस्टेशन तौबा का हाइदि थाजदना तौइनिना अइना पामे पोतो आई फंगनी ना खलगा थाजदन तौइना को से लेसे को तवो थबक तौको वायम का गांगनो हाइ को सिदा वायम का हन गांगनो तुमिना मिशलगा मासे हाइदि फमगा लेबगी टाइप तमा तौद्रा अदा सिदा लेरिसिना हाइबदि गाने वायम का वा गांगनो हाइदि वा गांगना थबक न उलो हाइरे सिदा को वा गांगना थबक न उलो हाइदि वारी वाताई केमदा साबगी दरकार ओइदे को मिंगोंदा अदुगा अइना खनबा पोतसे ओइसो ओइगनेबा अइना कैनो मनिंगेना खलसेबा अइना निंगे पोतो ओइगने दो नारी वखन खनबा मतम दसु फजना खनबियो हाइदि अफबा वखन ओइना खलोबा फतबा खनबा मतम दसु फतबा दो अखोइदा हाइदि चिंजलको ओइबा अट्रैक्ट तौबदो अखोइना हाइदि मैनिफेस्टेशन हाइ मैनिफेस्टेड लॉ ऑफ अट्रैक्शन सिनबजे अखोइना हाइदि मयामना इनरको सयाको अदवाइन तौबदना कानये खोले हाइको कानबदो मका हाइदि फतबा रोमददि वखनदो अदुमाइना कैनो तौनोबा हाइदि अदुदो चिंजनहंदबा अखोइदा अफबदो अइना चिंजनजेबा दुम हाइदि अफबा हाइरगदि ngसाइगी अइना पामे पोतसे हाइदि अइना इरेना हाइदि मनी मैनिफेस्टेशन की ओइरो नत्रगा हाइदि जॉब की कैनो इबा खोप स्क्रिप्टिंग तौबो खोप दुम मयामदो अदुना यारगदि हाइदि अदुम्बा रोमदा हाइतारे को अफबा थॉट्स अफबा वखन अफबा कैनो एनर्जीज अदुम्बा मयामदो चिंजनहनबा को खितंग खरा को हाइदि पैसा नुसागी कैगा प्रॉब्लम्स कुंबा कैगुंबा खतंग लेबे याय को हाइदि लंबी लेतबदो मका हाइदि लाकदबा लेरगसु लोइना ब्लॉकेजेस लेबगी खरा अदुमाइन तौरगा लेको अदो सिदा लेरिसे मखा ब्लॉक लेरिबा खोलिबजे हाइदि मतिंगदि लोबो याय को मिंगोंदगे अदो अइना हाइदबनी खंगदे अइना मिंगोंदा कैनो तौदबनी खंगदे अमाइ तौर खरा लेरिबा सिदा लेसे अखोइगी कैनो से को हाइदि फाइनेंशियली हेल्थ सिदा से को हाइदि मिंगोंदगी हाइबा ngamdabani खंगदे नत्रगा अइगी ओइना हाइदि हाइनिंगदबगुंबा लेनो को आइसे हाइगंदबा मीने हारसने को अमाइ तौरगा अदुगुंबा खरा लेरिको अदुगा खरा मदना उंग लेनो को हाइदि खल्लगदंगसु लेगनो को हाइदि पोचे वाखनसे खल्लगदंग लेबे मोता हाइतारे हौगलो चटलो तौरोना हाइरिबा सिदा हाइजे को अदुगा मीगी मतेंगुंबसु खतंग तौबियो हाइ को सिदा मीगी मतेंगुंबा तौ मीगी हेल्थ तो को हाइदि फाइनेंशियली ओइरो अमा ओइरो को खतंग मीगी हेल्थ गुंबा तौबियो प्लस को हाइदि अदवाइन अइना तौबो मतमदा अइंगोंदासु हेना फना लाकनेबा सपोज अइना लुपा चामा मिंगोंदा पियो मतमदा अइंगोंदा वाखनसे दुमाइना हाइदि खल्लगसु तौबियो बंगसाइगे अइना मिंगोंदा चामा मतेंग पियो मतमदा अइंगोंदा सोइना लिसिंग अमा मुहलकनी को लिसिंग अमा दुना अमु लेनो को अइंगोंदा अइना मतुंगदा अमु मीदुगी मतेंग हेना हाइदि लेतबा लाइरबंगैगी मतेंग तौबो हारसने को हेना अदु तौ मतमदा अमुका हेना डबल मल्टीप्लाई तौरा लाकनी को हाइबगी अमाइ तौरगा तौबिबे को सिलेसे को हाइदि डोनेशन तौ अइना डोनेशन तौ मतमदा अइंगोंदा हल्लगा हाइतारे को अमु हेना लाको अदुमाइना ओइना ओइबदो अदो हाइदि फाइनेंशियल सिदा ngसाइगे अइना ऑब्स्टेकल्स लेरिबा खोलिना हाइसे को मतम खरा खतंगी दमक्तनी को हाइदि याम सांगना लेयो खोलो हाइना पी देबा हाइदि शॉर्ट टर्म गिने सिसे चटखिनी खोटखिनी हाइना दि हाइरिबा सिदा लेनो को अदुजुना हाइदि मैनिफेस्टेशन गुंबा तौबियो वखन शांति लेबियो अइना खल्लिबा अइना निंगिबा तो थबम तौगी खोटके हाइ मतमदा को हाइदि वरी वताई कनामता शेयर तौनो इथंदा हाना को हाइदि थबक तो ओइरगांदा मोइना खंगजरसनो हाइदि अइगी चिंदगी हाना थोक्तबा को सिगी पोसेमा सिसेना अखोइगी केनोगी लेरको हाइदि अहंबा नुमाइजिंग पोपा ngaiगी ओइना लेरको मथंगी अमु निंगो काबगे मुगी मिनरसे को मथंगी सिना अखोइगी निंगो काबो पोपा मिंगेगी को निंगो काबो पोपा ngaiगी ना करी गाइड लाके हाइबदो अदुदुमसु मिनरसे को मैम
handak thasida uihanningiba wish hairasineko comment ta ibiramu haidi phange na dugi poto haitare ko haidi affirmations ni ko si jo haidi koina kaino haitare ko haidi positive affirmations ama haitare sida oidriba poto haidi I receive tawre na traga kaino tawre haide comment ta ithupa iba matam se iba su yam phaye bam haidi me ama koina haitare ko topa matam da iba ko pangam draga so haide comment ta kaide haidi ai do successful oire exam clear oire ai saina phare ko le chang phare ko le hamna ching mo haitare haidi comment ta kaide dumani ibi me ai ko asis na ko gi mande gi mu yeng mina se ko mande gi na kari guidance lege haibato dumai taroga yenga se ko si leisa ꯊꯕꯛꯁꯦ ꯈꯤꯇꯪ ꯍꯣꯠꯅꯕ ꯑꯃꯗꯤ ꯆꯪꯉꯅꯤꯀꯣ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯣꯠꯅꯕ ꯑꯃꯗꯤ ꯆꯪꯉꯅꯤ ꯑꯗꯨ ꯈꯛꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯔ ꯂꯥꯏꯅ ꯐꯪꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯅ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯂꯥꯏꯅ ꯂꯥꯛꯇꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯦꯅꯔꯖꯤꯁꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯥꯛꯏꯀꯣ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯥꯛꯏ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯍꯥꯏꯗꯤꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯐꯨꯜ ꯀꯣꯟꯐꯤꯗꯦꯟ ꯑꯃꯗꯤ ꯂꯩꯔꯤꯕꯗꯣ ꯊꯕꯛ ꯍꯥꯏꯗꯤ ꯐꯨꯜ ꯀꯣꯟꯐꯤꯗꯦꯟꯁꯁꯨ ꯂꯩ ꯑꯗꯨꯒ ꯑꯃꯁꯨ ꯂꯩꯅꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯏꯊꯟꯗ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯋꯥꯈꯟꯁꯦ ꯅꯍꯥꯟꯈꯩ ꯑꯐꯥ ꯑꯄꯨꯟ ꯇꯧꯁꯤꯜꯂꯒ ꯂꯩꯔꯝꯃꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯣꯛꯂꯛꯄꯗꯤ ꯑꯣꯏꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯕ꯭ꯔꯦꯛ ꯇꯧꯔꯒ ꯊꯣꯛꯂꯛꯄꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯍꯥꯟꯈꯩ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯔꯝꯃꯦ ꯈꯣꯠꯂꯝꯃꯦꯅ ꯈꯜꯂꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯊꯥꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯥꯗꯠꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯁꯝꯕꯟ ꯃꯌꯥꯝ ꯑꯃ ꯈꯥꯖꯤꯜꯂ ꯈꯣꯠꯂ ꯂꯩꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯁꯝꯕꯟ ꯃꯌꯥꯝꯗꯣ ꯊꯨꯗꯦꯛꯑꯒ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯔꯤꯕ ꯁꯤꯂꯩꯁꯦꯀꯣ ꯊꯧꯕꯗꯤ ꯌꯥꯝꯃꯦꯀꯣ ꯊꯧ ꯌꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯂꯣꯏꯅ ꯕꯔꯗꯟ ꯌꯥꯝ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯀꯣ ꯕꯔꯗꯟ ꯂꯩꯔꯒꯁꯨꯀꯣ ꯍꯧꯖꯤꯛ ꯑꯩ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯑꯦꯅꯔꯖꯤꯁ ꯑꯃ ꯂꯥꯛꯏꯕ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯑꯦꯅꯔꯖꯤ ꯍꯥꯏꯗꯤ ꯑꯩ ꯉꯝꯒꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯏꯁꯥꯁꯤꯗ ꯀꯣꯟꯐꯤꯗꯦꯟ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯒꯤ ꯔꯤꯖꯜꯠ ꯔꯤꯋꯥꯔꯗ ꯂꯣꯏꯅꯃꯛ ꯐꯖꯅ ꯂꯥꯛꯄ ꯑꯣꯏꯅ ꯑꯣꯏꯕꯗꯣꯀꯣ ꯏꯁꯥꯗꯁꯨ ꯌꯥꯝꯅ ꯀꯦꯌꯔ ꯄꯤꯌꯨꯀꯣ ꯍꯧꯖꯤꯛꯁꯦ ꯏꯁꯥꯗ ꯌꯥꯝꯅ ꯀꯦꯌꯔ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯦꯕ ꯈꯣꯠꯄ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯣ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯣꯀꯣ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯁꯥꯔꯒꯗꯤ ꯍꯥꯏꯗꯤ ꯆꯪꯗꯦꯗꯅ ꯀꯩꯝꯇ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯦꯒꯗ꯭ꯔꯥ ꯈꯣꯠꯂꯣꯏꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯁꯨꯝ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯀꯦꯌꯔ ꯄꯤꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯐꯕ ꯑꯣꯏꯕꯗꯣ ꯏꯁꯥꯗ ꯀꯦꯌꯔ ꯄꯤꯕ ꯍꯥꯏꯗꯤ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕꯅꯦꯕ ꯑꯩ ꯏꯁꯥꯅ ꯑꯩꯉꯣꯟꯗ ꯏꯝꯄꯣꯔꯇꯦꯟꯁ ꯍꯦꯟꯅ ꯄꯤꯖꯔꯒꯗꯤ ꯃꯤꯅꯁꯨ ꯁꯣꯏꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯁꯥꯅꯁꯨ ꯈꯤꯇꯪ ꯏꯁꯥꯗ ꯏꯝꯄꯣꯔꯇꯦꯟꯁꯀꯨꯝꯕ ꯄꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯁꯤꯂꯩꯁꯦ ꯑꯗꯣ ꯁꯤꯗ ꯀꯩꯅꯣꯁꯨ ꯂꯥꯛꯀꯅꯤꯀꯣ ꯈꯨꯗꯣꯡꯆꯥꯕꯗꯤ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯕꯔꯗꯟ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯈꯔ ꯊꯥꯡꯊꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯨꯔꯤꯕ ꯕꯔꯗꯟꯁ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯋꯥꯏꯐꯁꯤꯅ ꯍꯥꯏꯗꯤ ꯃꯥꯅ ꯂꯣꯏ ꯄꯨꯔ ꯆꯠꯂꯦꯅ ꯈꯜꯂꯁꯦ ꯃꯥꯏ ꯍꯁꯕꯦꯟꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯍꯁꯕꯦꯟꯁꯤꯅ ꯂꯣꯏ ꯄꯨꯔ ꯆꯠꯂꯦ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯋꯥꯏꯐꯇ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯔꯒ ꯅꯪ ꯁꯤ ꯇꯧꯁꯤꯜꯂꯣ ꯅꯪ ꯁꯤꯒꯤ ꯑꯩ ꯍꯦꯜꯞ ꯇꯧꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣ ꯑꯃꯅ ꯑꯃꯒꯤ ꯈꯤꯇꯪ ꯌꯦꯟꯊꯣꯛꯅꯔꯒ ꯊꯕꯛꯀꯨꯝꯕ ꯇꯧꯕꯁꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤꯗꯤ ꯊꯣꯛꯂꯛꯄꯗꯤ ꯑꯣꯏꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯥꯕꯒꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯦꯛꯁꯀꯤꯁꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦꯀꯣ ꯅꯦꯛꯁꯀꯤ ꯂꯩꯕꯥꯛꯄꯣꯛꯄꯁꯦꯀꯣ ꯂꯩꯕꯥꯛꯄꯣꯛꯄꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯦ ꯈꯤꯇꯪ ꯋꯥꯈꯟꯒꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯄꯣꯖꯤꯇꯤꯕꯤꯇꯤ ꯌꯥꯝ ꯂꯩꯀꯣ ꯍꯥꯏꯗꯤ ꯁꯤꯛꯁ ꯑꯣꯐ ꯋꯥꯟꯁꯅ ꯂꯥꯛꯑꯦꯀꯣ ꯑꯍꯥꯟꯕꯗꯀꯣ ꯑꯩꯈꯣꯏ ꯁꯤꯛꯁ ꯑꯣꯐ ꯋꯥꯟꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯛꯁꯦꯁꯅꯦꯕ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯁꯛꯁꯦꯁ ꯚꯤꯛꯇꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯆꯠꯂꯨꯕ ꯊꯕꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅꯤꯀꯣ ꯁꯤꯗ ꯃꯤꯅꯁꯨ ꯈꯤꯇꯪ ꯃꯁꯛ ꯈꯪꯕꯤꯕ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅ ꯃꯤꯅ ꯃꯁꯛꯀꯨꯝꯕ ꯈꯪꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯀꯣ ꯋꯥꯈꯟꯁꯨ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯂꯩꯅꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯑꯩꯗꯣ ꯀꯩꯝꯇ ꯂꯥꯟꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯩꯅ ꯉꯝꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯕꯅ ꯍꯥꯏꯔꯒꯗꯤ ꯃꯔꯩ ꯌꯦꯠꯅꯕꯗꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯀꯣꯔꯠ ꯀꯦꯁꯅꯤ ꯍꯥꯏꯔꯁꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯌꯦꯠꯅꯔꯒ ꯂꯩꯕ ꯄꯣꯠ ꯍꯥꯏꯗꯤ ꯀꯣꯔꯠꯃꯛ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯆꯦ ꯆꯥꯡꯗ ꯏꯅꯔꯒ ꯍꯥꯏꯗꯤ ꯌꯦꯠꯂꯒ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯆꯨꯝꯃꯦꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯐꯦꯚꯔꯗ ꯂꯥꯛꯄ ꯍꯥꯏꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯅ ꯑꯣꯏꯀꯣ
ꯑꯗꯨ ꯏꯁꯥꯅꯁꯨ ꯈꯔ ꯈꯜꯂꯦ ꯍꯥꯏꯗꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯑꯩꯁꯦ ꯏꯅꯧ ꯅꯧꯅ ꯀꯩꯅꯣꯝꯃ ꯁ꯭ꯇꯥꯔꯠ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯒꯅꯤꯀꯣ ꯈꯔ ꯏꯁꯥꯁꯤꯗ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯂꯩꯀꯣ ꯃꯤꯅ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯁꯤꯅꯀꯣ ꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯈꯠꯅꯈꯤꯕ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯈꯔꯁꯨ ꯂꯥꯛꯏꯀꯣ ꯍꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯅꯠꯇꯕ ꯈꯠꯅ ꯆꯩꯅꯕꯗꯣ ꯐꯔꯛꯄꯒꯨꯝꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯌꯥꯁꯟꯅꯔꯛꯄ ꯇꯦꯁꯟꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯁꯨꯡ ꯂꯩꯅꯀꯣ ꯁꯤꯗ ꯂꯩꯀꯣ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯏꯅꯧ ꯅꯧꯅ ꯍꯧꯕ ꯑꯃꯁꯨ ꯄꯤ ꯑꯦꯟꯗꯤꯡ ꯑꯃꯁꯨ ꯂꯥꯛꯑꯦꯀꯣ ꯑꯦꯟꯗꯤꯡ ꯑꯃꯁꯨ ꯂꯥꯛꯑꯦ ꯕꯤꯒꯤꯅꯤꯡ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯁꯤ ꯂꯩꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯄꯣꯠ ꯂꯩꯔꯒꯗꯤ ꯂꯣꯏꯁꯜꯂꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯁꯔꯞ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯣꯏꯁꯤꯜꯂꯒ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯀꯣ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯁꯨꯝ ꯈꯜꯂꯒ ꯂꯩꯌꯦꯅ ꯈꯜꯂꯁꯦꯕ ꯃꯤꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯈꯜꯂ ꯂꯩꯔꯒ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯆꯠꯈꯤꯕꯁꯨ ꯅꯠꯇꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯩꯕꯁꯨ ꯅꯠꯇꯕ ꯋꯥꯈꯟꯗꯨꯗꯒ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯃꯨꯚ ꯑꯣꯟ ꯇꯧꯕꯁꯨ ꯉꯝꯗꯦꯗꯅꯀꯣ ꯁꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯒꯤ ꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝ ꯀꯥꯏꯔꯒꯁꯨ ꯑꯗꯨꯝ ꯃꯥꯏ ꯃꯇꯥꯡꯗꯒ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕꯗꯣ ꯂꯩꯒꯅꯣ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯆꯦꯞꯇꯔ ꯀ꯭ꯂꯣꯁ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯨꯚ ꯑꯣꯟ ꯇꯧꯋꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯋꯣꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯗꯤ ꯆꯪꯖꯔꯛꯄꯁꯨ ꯌꯥꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁꯀꯨꯝꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁꯀꯨꯝꯕ ꯇꯧꯕ ꯍꯥꯏꯗꯤ ꯁꯦꯇꯜꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯂꯥꯁꯇꯁꯨ ꯖꯁꯇꯤꯁ ꯂꯥꯛꯏꯀꯣ ꯖꯁꯇꯤꯁꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯂꯥꯟꯗ꯭ꯔꯒꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯄꯗꯨꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯀꯣ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣ ꯌꯨꯝꯁꯦ ꯀꯩꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯦꯝ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯀꯩꯁ ꯄꯣꯛꯄ ꯃꯤꯉꯩꯒꯤꯀꯣ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯌꯨꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯊꯧꯅꯥ ꯌꯥꯝ ꯂꯩꯌꯣ ꯃꯤꯅ ꯉꯝꯍꯟꯒꯅꯨꯀꯣ ꯃꯤꯅ ꯉꯝꯍꯟꯒꯅꯨ ꯍꯥꯏꯕꯗꯤ ꯃꯤꯅ ꯑꯦꯇꯦꯛ ꯌꯥꯝ ꯇꯧꯔꯛꯀꯅꯤꯀꯣ ꯃꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯍꯥꯏꯔꯒꯗꯤ ꯈꯟꯅꯕ ꯍꯧꯔꯛꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯌꯥꯝꯕ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯂꯩꯅꯀꯣ ꯑꯩꯗꯣ ꯅꯣꯏꯅꯗꯗꯤ ꯉꯝꯍꯜꯂꯔꯣꯏꯒꯦꯗꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯁꯦꯕ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯑꯥꯏ ꯍꯦꯞ ꯇꯨ ꯋꯤꯟ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯟ ꯆꯪꯕ ꯃꯇꯝꯗ ꯑꯩ ꯃꯥꯏ ꯄꯥꯛꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯤꯇꯪ ꯈꯟꯕꯤꯌꯨꯀꯣ ꯉꯁꯥꯏꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯂꯥꯟ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯊꯥꯡ ꯁꯠꯅꯔꯒ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯂꯥꯟ ꯈꯛꯇꯪ ꯅꯠꯇꯦꯅ ꯊꯕꯛ ꯏꯪꯈꯥꯡꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯀꯣꯝꯄꯤꯇꯤꯁꯟꯁꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯁꯦꯀꯣ ꯀꯣꯝꯄꯤꯇꯤꯁꯟꯁꯤꯗ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯦꯟꯗꯕ ꯌꯥꯗꯦꯀꯣ ꯈꯣꯠꯇꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯈꯟꯕ ꯑꯉꯥꯡꯉꯩꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯀꯩ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯍꯣꯠꯅꯔꯒꯗꯤ ꯑꯩ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯦ ꯁꯤ ꯂꯩꯁꯦꯀꯣ ꯑꯗꯣ ꯑꯦꯅꯔꯖꯤꯁꯦ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕꯒꯤ ꯑꯗꯨꯝꯕꯒꯤ ꯑꯦꯅꯔꯖꯤꯁꯨ ꯂꯥꯛꯑꯦꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯩꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯩ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯂꯩꯅꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯩ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯀꯣ ꯌꯥꯝꯅꯀꯣ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯉꯥꯡꯕ ꯁꯛꯄ ꯃꯇꯝꯗꯁꯨꯀꯣ ꯑꯗꯨꯝ ꯃꯤꯅꯁꯨ ꯑꯗꯨꯝ ꯇꯥꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯔꯤꯕꯁꯤꯗ ꯋꯥꯈꯟꯁꯦ ꯌꯥꯝꯅ ꯁꯥꯟꯇꯤꯗ ꯂꯩꯍꯜꯂꯣ ꯋꯥꯈꯟꯁꯦ ꯁꯥꯟꯇꯤꯗ ꯂꯩꯍꯜꯂꯣ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯀꯩꯅꯣ ꯊꯕꯛ ꯌꯥꯝꯕ ꯌꯥꯏꯀꯣ ꯊꯕꯛ ꯌꯥꯝꯕꯅꯤꯅ ꯑꯃꯒꯤꯁꯨ ꯅꯪꯅꯕ ꯆꯦꯟꯕꯁꯦ ꯑꯃꯒ ꯈꯤꯇꯪ ꯇꯦꯝꯄꯔꯁꯦ ꯈꯤꯇꯪ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯄꯣꯠꯁꯤꯡꯁꯦ ꯐꯖꯅ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯍꯜꯂꯣ ꯍꯥꯏꯗꯤ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯊꯕꯛꯁꯨ ꯃꯔꯨꯅꯦ ꯐꯦꯃꯤꯂꯤꯁꯨ ꯃꯔꯨꯅꯦ ꯑꯗꯨꯗꯣ ꯑꯅꯤꯗꯣ ꯐꯖꯅ ꯄꯨꯔꯒ ꯆꯠꯄ ꯍꯥꯏꯗꯤ ꯊꯕꯛꯇ ꯇꯧꯔꯤꯅꯦ ꯊꯕꯛꯇ ꯑꯗꯨꯝ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗ ꯃꯇꯝ ꯄꯤꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯒꯅꯨ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯑꯗꯨꯝ ꯌꯨꯝ ꯁꯦꯟꯅꯔꯤꯉꯩꯗ ꯊꯕꯛ ꯇꯧꯗꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯒꯅꯨ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯅꯤꯃꯛꯁꯦ ꯐꯖꯅ ꯄꯨꯔꯒ ꯆꯠꯄꯤꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯖꯀꯣ ꯍꯥꯏꯗꯤ ꯋꯥꯈꯟ ꯁꯥꯟꯇꯤ ꯂꯩꯌꯣꯀꯣ ꯍꯥꯏꯗꯤ ꯋꯥꯈꯟ ꯁꯥꯟꯇꯤ ꯂꯩꯌꯣ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯌꯥꯝꯅ ꯑꯗꯨꯒ ꯑꯃꯁꯨꯡ ꯂꯩꯔꯣ ꯍꯥꯏꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯤꯀꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩꯁꯦ ꯏꯌꯥ ꯌꯥꯔꯝꯗꯦꯅ ꯈꯜꯂꯁꯦ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯂꯥꯏꯟ ꯇꯧꯔꯛꯑꯒ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯂꯥꯏꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯄꯣꯠꯁꯤꯡꯁꯦ ꯁꯝꯖꯟꯅꯔꯛꯑꯒ ꯑꯩꯉꯣꯟꯗ ꯌꯥꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯔꯤꯀꯣ ꯁꯤꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯂꯝ ꯆꯠꯄ ꯈꯣꯠꯄꯁꯨ ꯈꯤꯇꯪ ꯂꯥꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯤꯀꯣ ꯇ꯭ꯔꯥꯚꯦꯂꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯌꯔ ꯇ꯭ꯔꯥꯚꯦꯂꯤꯡ ꯀꯩꯀꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯑꯗꯨꯝꯕꯁꯨ ꯈꯔ ꯁꯣ ꯇꯧꯔꯤꯀꯣ ꯁꯤꯗ
ꯑꯇꯣꯞꯄ ꯂꯝꯗ ꯀꯩꯗ ꯆꯠꯄꯅꯤ ꯈꯪꯗꯦ ꯊꯕꯛꯀ ꯔꯤꯂꯦꯇꯦꯗ ꯑꯗꯨꯒ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯒ ꯂꯩꯔꯒꯗꯤꯀꯣ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯗꯣ ꯑꯗꯨꯗꯣ ꯐꯪꯕꯒꯨꯝꯕ ꯑꯣꯏꯕꯗꯣ ꯍꯟꯗꯛ ꯊꯥꯗꯨꯗꯨꯅ ꯍꯟꯗꯛ ꯊꯥꯒꯤ ꯂꯥꯛꯏꯕ ꯅ꯭ꯌꯨ ꯃꯨꯟꯗ ꯑꯣꯏꯔꯣ ꯐꯨꯜ ꯃꯨꯟꯗ ꯑꯣꯏꯔꯣꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯌꯣ ꯑꯩꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯚꯦꯁꯃꯦꯟ ꯑꯆꯧꯕꯒꯨꯝꯕꯗꯤ ꯈꯤꯇꯪ ꯍꯣꯜ ꯇꯧꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯗ ꯂꯩꯖꯕ ꯇꯨ ꯄꯦꯟꯇꯤꯀꯜꯁꯦꯀꯣ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯇꯧꯕꯗ ꯈꯤꯇꯪ ꯈꯔꯒ ꯋꯥꯒꯅꯦꯕ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯍꯥꯏꯗꯤ ꯏꯟꯚꯦꯁꯃꯦꯟ ꯑꯆꯧꯕꯒꯨꯝꯕ ꯀꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯖꯁ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯤ ꯈꯔ ꯍꯣꯜ ꯇꯧꯋꯣ ꯑꯗꯣ ꯃꯊꯪꯒꯤ ꯊꯥꯒꯤꯗ ꯌꯦꯡꯕꯤꯌꯨꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯧꯔꯨꯒꯤꯅꯨꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯦꯝ ꯃꯊꯪꯒꯤꯁꯤꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤꯀꯣ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯈꯇꯪ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗ ꯌꯥꯝꯅ ꯀꯦꯌꯔ ꯄꯤꯌꯣ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯌꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯤ ꯃꯤ ꯇꯥꯏꯝ ꯁꯦꯜꯐ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯃꯤ ꯇꯥꯏꯝ ꯍꯥꯏꯔꯒꯗꯤ ꯁꯦꯜꯐ ꯀꯦꯌꯔ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯁꯤꯁꯨ ꯃꯔꯨ ꯑꯣꯏꯀꯣ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯃꯥꯁꯦ ꯐꯖꯅ ꯐꯝꯃꯒ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯥꯏꯔꯤꯛ ꯀꯔꯤ ꯀꯔꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯐꯝꯃꯒ ꯍꯥꯏꯗꯤ ꯃꯥ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯂꯩꯅꯀꯣ ꯅꯨꯄꯤꯁꯤꯁꯤꯗ ꯂꯩꯁꯦꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯃꯁꯥꯒꯁꯨ ꯑꯗꯨꯝ ꯈꯔ ꯅꯥꯟꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯅꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯏꯁꯥꯗ ꯈꯔ ꯀꯦꯌꯔ ꯄꯤꯌꯨꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯐꯕ ꯑꯦꯇ꯭ꯔꯦꯛ ꯇꯧꯒꯅꯤꯕ ꯁꯤ ꯂꯥꯏꯁꯦꯀꯣ ꯑꯐꯕ ꯑꯦꯇ꯭ꯔꯦꯛ ꯇꯧꯒꯅꯤ ꯑꯗꯨ ꯁꯤꯗ ꯃꯊꯪꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯆ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯑꯦꯟ ꯂꯥꯏꯛ ꯑꯦꯆ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯁꯝ ꯒꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯦꯟ ꯑꯣꯏꯅ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯃꯦꯟ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯈꯔ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯣꯏꯁꯟꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯇꯧꯔꯝꯕ ꯕꯤꯖꯅꯦꯁꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯗꯣ ꯌꯥꯗ꯭ꯔꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒꯗꯤ ꯂꯣꯏꯁꯜꯂꯒ ꯑꯅꯧꯕ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯣꯏꯗ꯭ꯔꯦꯅ ꯈꯜꯂꯒꯗꯤ ꯍꯥꯏꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯏꯅꯧ ꯅꯧꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯑꯣꯅ ꯂꯥꯛꯑꯦꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯋꯣ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯋꯥꯈꯜ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯔꯁꯤꯅꯦꯀꯣ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯗꯤ ꯖꯁ ꯏꯅꯧ ꯅꯧꯅ ꯑꯅꯧꯕ ꯐ꯭ꯔꯦꯁ ꯁ꯭ꯇꯥꯔꯠ ꯑꯃ ꯇꯧ ꯍꯥꯏꯕꯅꯦꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯈꯜꯂꯨꯔꯅꯣꯕ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯂꯣꯏꯔꯦ ꯐꯤꯅꯤꯁꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤ ꯂꯩꯀꯣ ꯑꯗꯨꯒ ꯈꯔ ꯑꯃꯗꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯀꯥ ꯀꯣ ꯈꯇꯪ ꯈꯔ ꯀꯣ ꯀꯩꯅꯣ ꯇꯧꯋꯣ ꯆꯦꯛꯁꯤꯟꯕꯤꯌꯣ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯍꯥꯏꯗꯤ ꯑꯔꯅꯤꯡ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯑꯟꯅꯦꯁꯦꯁꯔꯤꯗ ꯄꯩꯁా ꯂꯣꯏꯊꯣꯛꯇꯕ ꯈꯣꯠꯇꯣꯛꯇꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯨ ꯈꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯕꯤꯗꯀꯣ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯐꯖꯅ ꯈꯟꯊꯔꯒ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯕ꯭ꯂꯥꯏꯟꯗ ꯍꯦꯛꯇꯀꯣ ꯍꯥꯏꯗꯤ ꯁꯤ ꯇꯧꯔꯒ ꯑꯩꯗꯣ ꯑꯃ ꯀꯥꯟꯅꯒꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯆꯠꯀꯅꯨꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯔꯤꯁꯔꯁ ꯍꯥꯏꯔꯁꯤꯅꯦꯀꯣ R&D ꯇꯧꯕꯤꯔꯒ ꯁꯤꯒꯤ ꯊꯕꯛꯁꯤꯅ ꯑꯩꯉꯣꯟꯗ ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯀꯥꯟꯅꯒꯗꯒꯦ ꯀꯥꯟꯅꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕ ꯅꯠꯇꯕꯤꯗ ꯃꯤ ꯑꯃꯅ ꯁꯤꯗ ꯁꯤ ꯆꯪꯉꯒꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯆꯠꯄꯤꯗꯕ ꯑꯣꯏꯅ ꯐꯒꯅꯤꯀꯣ ꯑꯗꯣ ꯑꯃꯅ ꯑꯃꯨꯛ ꯁꯤ ꯍꯥꯏꯁꯦꯀꯣ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯋꯣ ꯑꯅꯧꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯒꯤ ꯍꯧꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯅꯤꯡꯗ ꯊꯝꯂꯝꯃꯣ ꯑꯗꯨꯒ ꯏꯅꯧ ꯅꯧꯅ ꯀꯩꯅꯣꯝꯃ ꯍꯧꯋꯣꯅ ꯍꯥꯏꯔꯦꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯏꯔꯥꯏꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤꯀꯣ
ꯃꯊꯥ ꯁꯥꯔꯝꯕ ꯈꯣꯠꯂꯝꯕ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯣꯏꯕ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯃꯊꯥ ꯁꯥꯕ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯇꯦꯟꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕꯁꯦꯀꯣ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯒ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯑꯣꯏꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯅ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯊꯥꯅ ꯍꯥꯏꯁꯦ ꯃꯃꯥꯡꯒꯤ ꯊꯥ ꯍꯥꯏꯔꯒꯗꯤ ꯍꯧꯈꯤꯕ ꯑꯣꯒꯁꯁꯦ ꯑꯣꯏꯔꯅꯤꯅꯀꯣ ꯑꯗꯣ ꯑꯣꯒꯁ ꯊꯥꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯔꯒꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯅ एनर्जी से फुल एनर्जी अमग लोइनना आई थबक तौगेना खलिबा थबक तौगेना खला आई थबक तो ओइरो थबक होनबदा ओइरो लाइक लाइसुदा ओइरो अमदा ओइरो बिजनेस दा ओइरो हंदक था सिदि आई फजन तौगे काइना हाइबगे दुमाइना म लैरेको येत पपन बखोट प लैगनी को येत पपन बखोट प लैरगा सु लैना को हाइदि लाइदब ओइबदो पोसिंग से लाइ यामना लाइना स्मूथली चटपदि ओइरोबा हाइदि खरा खतंग जगी जगह तौरगसु हाइदि सिदा अमु अइंगोंदा कानाबा सक्सेसफुली ओयो हाइनादि पीको रिलेशनशिप करी क्रासे अदुम खरा अदुम फना लेको रिलेशनशिप से को अदो रिलेशनशिप से अदगी खरा खुदोंग चाबगुंबा कईगुंबा यारिङै मांगहनगनो हाइदि मीना कइनोमा हाइदि अइंगोंदा अपॉर्चुनिटी समा नत्रगा हाइदि नंग सिमा तौने हाइरको मतमदा लेना खंजानारिङैदगा हाइदि तोकपदो अंख हाइदि लौदबको लौसलो तारगदि मीना कइनोमा हाइदि अइंगोंदा सिसे नंग तौगेरा थबकि मतांगदो ओइगेरा प्रपोजल बु ओइगेरा रिलेशनशिप की प्रपोजल बु ओइगेरा अमबु ओइगेरा को हाइदि खल्लगा अदुम लैबदो हाइदि लौसिरने लौरसिरने सिसिबो हाइबगे दुमाइ तौरगा म खल्लगा लैरिबसिदा कईनो हाय मतमसिदको हाइदि ममांगदा खतंग हाइदि पास एक्सपीरियंसेस के का खर फटखिदमनिना वखनसिदा अमुक खनबदो हाइदि अमुक थोलागदि अमुक कइनो तौरगा अमुक आइदो याद्रगदि खोतगदि हाइबगे अदुगी डाउट गुंबा कईगुंबा लैबदो दुमाइना ओइना ओइको अदो ngसाइगी हाइदि सिदा लवर्स कार्ड अमस लाइको लवर्स कार्ड लापदे ngसाइगी लवर्स कार्ड से ओनली रिलेशनशिप खतंगी वासु नतबिदको अखोइगी कई हाइनी थबक इंखांग तौ मतमदसु एंगोंदा कानाबो ओइन ओइबदो लवर्स कार्ड से को हाइदि पैसा नुसा तुंगबो खोटबा दुम खर पीको लक्ष्मी चंगो खोलो हाइबगे दुमाइ तौरगा अदुमाइना खरसु लै अदो हाइदि हानगी नुवाइतबो खोतबदो हाइदि खनगनो खनजलगदि सुम लापने पोचे अट्रैक्ट तौरपने को हाइदि फतबा अमा खनबा मतमदा फतबदो ओइना अट्रैक्ट तौरपदो अदुना यारगदि जस्ट लेट गो को लेट गो हाइदि हंदकति कशु तौरोइदा हाइतारे को हाइदि मीना ngang खोपदो जतबा हाइदि मैनिपुलेट तौरप खोलप हारजने को हाइदि गोन इंजलप खोजलप गुंबा अदुमबसु यारिङै लौबिदबा चटपिदबा को सिगी पोत मयामसे अतारगदि यामना फबा ओदमाइ तौरगो ओइको अदो सिसिना अखोइगी इराइ नुमित की लेरेको लास्टकी थांगजगी अमु येमिनारसे को मयाम लास्ट की से ना थांग जुरमित की को थांजगी से खितंग मथा सारग लाए हंदकी से को थांजसे मदे मथा सारा लाए हाइबे यात्रदि कइनो हाइ मतमसिदा को मी मतेंग याम तौवे मी मतेंग याम तौबसिदा को हाइदि मी मतेंग गुंबा तौबो खोप मतमसिदा मी गी मतेंग नि खंगदे अमानि खंगदे को तौ मतमसिदा एंगोंदा हौजिक से प्रॉब्लम्स गुंबा यामना क्रिएट तौबतो हेल्प गुंबा तौबो मतमसि लैना को हाइदि ngमदबा हाइदि नो हाइबसे ngममोइबा कया हाइतारगा नो हाइबा ngमोइ दुम सिदा हाना मीगी मतेंग गुंबा तौगिबा खोटकिबा मयामसे ना को एंगोंदा हौजिक हौजिक प्रॉब्लम्स यामना क्रिएट तौरंगनी को हाइदि प्रॉब्लम के हाइदि लंबी लैतबा आइगी लंबी लोइना ब्लॉक तौरगा लैबगी टाइप तुम तौरेको चटफम खंगदबा तौबम खंगदबा हाइदि आइसे करोम चत्तोइनो करी तौदोइनो खंगदबतो ओइना ओइको जिसे पुरा फा अपुन तौसलगा तौबगी लाइट टाइप तो माइन तौरगा लैसे को मतेंग हाइरसिने को समना हाइबदो को मतेंग अꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯕꯤꯅꯤꯡꯉꯥꯏ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦꯀꯣ खनबसु यामना होरकनी मीना यारिङै को हाइदि खनब खोप अदुमाइ तौर होबो खोप अदुमाइ तौरगा लाइको सिदा हाइदि खनब को टेंशन्स गुंबा लैबो खोप कोक साबो ओइना ओइबदो खरा हाइतारे को सुगुंबा मयामसे यारिङै केनो तौबिबो को अदु सिदा लैना को सिदा ngसाइ सारिबो खोलिबा मयामसे वखनसे खितंग खरने डाइवर्ट गुंबा तौथोपियो को माइंड से सुमाइना लाको मतमदा डाइवर्ट तौथोपा हाइबगी आत्रदि कइनो हाइ मतमदा लैरिबा जगा दुदगी थोलओबा हाइदि लै सि जगा से लै मतमदा अइंगोंदा यामना टेंशन लैये खोले हाइगदि अदु जगा दु थोलको मतमदा अइंगोंदा दमा अम फगनी बसिगी पोचे हाइदि सिदा लैबा मतमदा हाइदि सोमगी युमसिदा सिगी जगा से लै मतमसिदा अइंगोंदा यामना टेंशन लै याम कइनो तो हाइगदि जे थोलको अमा हाइतारेको थोलको जा युम होंबदि यादेना कोइना युम अमा ऑलरेडी हाइदि सेट तौरगा लै युम होंबदि यादे वखनदा चेंज तौबा तायबा ngसाइगी अइना खलमियो पोत
samna habada sida aina tenkot macha ma pai ko tenkot macha sida aina hadi tenkot macha sida aina aphaba wakan hapkera phattaba wakan hapkera aingonda leina dugi poto ngasai gi phattaba thoughts to mayam sida hadi full hapchala thamena khala se ba ngasai tenkot sida full hap matam da phattaba poto hap matam da hadi manam nam thira kani ma tawgani na adu shropudi sigi potse haido khraga aphaba hapchala thamu sida adu daragadi aingonda change to lakani habane ba sida hai tare ko responsibilities kari kra ai thanda puri se ko hadi khangalo hadi mi du da ko hadi mi du da khangalo habadam si se ai thanda gi thau natte ko nangi shu yauri ko habadam hadi mi se gyan ta daga di khutna thilla ta ko hadi khudum bin thilla ta ko ma darkar oina mama do nang si se nangi shu yauri ko nangi part shu yauri ko ai thanda taw gada bana te ko adu du na hadi nang shu taw gada bani ko habagi tamai tar ko khra leibudo adu si leino ko keno to be amna mi amna thajagan badu so oiga lebe he khangbra adu yaringe hadi thajagano henge leino ko amna positive oina amna khangan ba oibado adu du na aingonda he shoyeba aduna hadi shoiba hare shoiraga de matha charena aduna hadi yamna overly ke hani positive oiba so phate duna hadi positive oiga tamne ka shukai de targa so yamna positive oido hadi loina ma adum hadi life se loina positive haina adu suna tena ko ketang ai gi opposite person do mi du gi wakal lon dok ma ai khoina khangbu na tena hadi mana di am phadana e nang sima da tobiro yam thuna aina taroke kholake du hadi haji matam da adu gi poto yaba na trena ketang khanda wa musu darkar oina ko hadi ma sigi mi sibu kayam thajaba yaba no aina maonda tawbra matung da ingonda keno hadi mana hai sibu yaga drani yara ketang khar filter do thopai tare ko suppose ma sina hadi lupa chama piu hai matam da hadi chama do aingonda lupa chama le chama do pithok pum hota leina ko e lupa kun khatang hana pida gi yenge masi mi se do hadi mana kamaina keno to roke kholake habda trust ne no do hai tar ko chama piu da chama pithok ta ba hadi ai gi kha auraga hadi khitang do maina gum mating gum to ba hadi are yare loina to ba ya te ko adu se de leire khoi gi oina handaki ka September month ki tarot card reading ko ma'am thank you